Ngasisu mahusagumna mayamgidamakta nungairaba phungaw wari ama puduna lakchari. Wari asibu ibirakpina siya hobizam. Wari asigi mamingna mityamba ningthau. Mathai thaina yamna ngalingaygi matamni laibak amada mamit yamna ngawba kelen kauba ningthau ama palami. Magi nupi ahum leirami. Phana ahal oirabani adubu inkhalakpa pakhang amagum nupi masak phajaba ama ubaga magi hekta oininglami. Taloi ahum adu phawba senaba ngamba nate adubu magi ngayhak aningba aduna mang tharaga ngasisu nupi amaga kaithel machada phamduna wari chikthanari. Iningthau nanaidi lairabini adugisu mathakta isa ipuroiba lairabini. Iningthaugi wakhaldo handokpiyu. Mina khangkhraga aibu karisu phajana ngangnabiroi. Phajabiya nang karigi warino ai ama leiringai nangonda kanana su karisu haibu ngamloi. Nangi nupadudi aina sel khara pibada adum yarakani. Aduga nangi nasadusu aigi isaga chap manai. Matam leitrabani aina haiba wase nang yabana phagani. Nangna phana yadrabasu aina nangbu phaduna laugani. Aduga nasana puroibasu hatkani. Nangi apambado hayu aigi nakta leiraga nungaina chaningbada cha setningbada set tawraga leibaduna phabra natraga napunsi chuppa migi minai oiduna wana punsi lombaduna phabra haibado. Aigi nakta leirasu napuroibagi manakta chatningba matamda chatpagi ayabasu aina pigani. Wakhal muna khalu ngasi haiba numitchima wakhal phajana khalu. Hayengsu ai mafamsida lakani aduga nangi phirekki matung inna thabak pangthokani. Phare ngasigidi ai chatlage. Wahai khara asi hairamlaga ningthau khelendo chatkre. Phajabidi wakhalna phungbangnari macha mapuroibabusu nungsi. Aduga mana mapuroibagi nakta adum laige hek hairubada phatraba masagi da khanba ningthau khelena macha mapuroibabu hatkini khallubada yamna wazarami. Khanba yaba makai khallaga macha mapuroibagi tungi khallaga magi punsibu ningthau khelengi maphamda kathoklage haina khalami. Ai ama mangkhrasu aigi isa ipuroibana nungaina lekibaduni aina pamjaba. Mathangi mapok haiduna leiramlabadi ipuroiba icha aniga punna leiminaba phangboijageko. Phatraba nasagi ta khanba ningthau oire haiduna nangna pamba loina phangani haiduna pangan solabi nupi kayagi punsibu nangna sananingba mongda sanaduna punsi manghalibase nangsu nongmadi ekhoina phangliba awabase phangbo oyuko. Nangondagi henba ama lei haibase nang kawramale. Matamduda nangbusu para soidana tambigani. Asumna numitsima su hawkre mathangi numitni haina kibagi matung inna ningthau khelendo kaithel machada manai kharaga punna lakle. Ningthau lakle pau tabada potpham phambi ima iben mayamdo khara thaidoktuna leinei. Mayam maraktuda phajabisu yauri. Wakhal amada mangduna leibagi mawongdu ubada ningthau na mabu kaurai. Phajabi nang sidalaw aiga wari amata sase. Ningthau na hairiba wado karisu tadabagum magi wakhalduda mangduna adumaklei. Magi mawongduda maga thangnana leiribi nupiduna hairei. Phajabiya nangbu iningthau kauribase tadrabro. Kaino nangbu nasa nungaitrabro. Ngasaidagi imang mangduna leiba uine. Nupiduna masa paiduna hairakpaduda wakhal taraktuna kana lei haiba udaba makai mana khaliba wakhal adugi matangda hairei. Ichia nupi aikhoise asuki matik toliko. Nupa oina poklamlabadi kayagi matik penjaramgania. Aina mamangi mapokta kari karamba ipap langjaduna handak mapoksida asukwaba chainase pibiribano khangdre. Ngasi haiba numitsidagi aigi punsise lekha tarabani. Ipuroibaga puna leibasu phanglaroi. Aduga isabusu nungaina leini leiroi haiba tamba ngamde. Makhoigi khallaga aigi punsise kathoklagi haina leple. Karigumba aina makhoigi nakta domak leirabadi aidanata makhoigi punsibusu nungaiba phangda thawai thakibado ai yengduna leiba ngamloi. Phajabiya
Karino nangna ngasaydagi mari makhong samnadaba wa mayam ama hairibasibo nanggi wado aingonda amukta sengna hayu. Fazabido kaptuna pau tamlai. Isia ngasidi nanause pendabana pik thale. Asuk tonba mapoksida aibu hingan birambase ai taibang semba mapu mabu waraudaba ngamloi. Mabuk fatraba lebak asigi ningthauna aigi sak hek ukibadagi magi taloi oigani haiduna hairami. Mana haiba yadragana ipuroibabu ifamdagi settuna pugani hai. Aduga aibusu kaisumsangda punsi chupa thamgani hairami. Ngasidagi ai kaitheldasu pot yonba laklaroi. Aduga konumda ngasi haiba numittagi layurani. Ngaihak lairabadi aibu lawwa soidana laklani. Masigi khanbadani ngarang ahingsu mitse usilu haiba yada nong adum ngankre. Nupidusu Fazabida nungaitana yenglaga tapna hairei. Fazabiya nangbu lawba lakpa soidana oiramgani. Ining thawna ngasaidagi laklaga nangbu thoklau wari sasi hairibase. Nangna wakhal amada lairingai ining thawna kaubudo tamandabadagi aina tanaba haiduna nasa paiduna kaubane. Ha kari haiba ining thaw lakle haiba aibu wari sananaba kaurei haiba. Adane nangbu ngaiduna lairibase. Nangonda ngasaidagi mamit kuptana yengduna lairibani. Nangtanabu wakhal amada laikibagi karisu khangdabani. Nupiduna hairakliba wafamdu tabada Fazabido ningthawna lairiba maikai adomda yenglakpada ningthaw Khelena mabu hanadagi yengduna lairami. Masi ubada masado akiba hainadaba kaya faurami. Ningthaw Khelendo Fazabigi nakta oina changsilai. Aduga wa khara hairei. Fazabi nangbu nasaga nungaitrabro. Ngasaidagi aina kaubasu tade. Wakhal amada imang mangduna laiba ui. Ining thaw nanai karisu tawjade. Wari sase haibado swaida sum sarasu yagadra. Yai. Ado ibani khak sanasi. Swaida lairiba mayamsi amukta hana tanthokige. Hai nakhoi kana kana lay. Swaida lairiba mayamse amukta tanthokna batau. Ai nabi maga wari aruba ma sanage. Ningthawna haiba yathang induna manai singduna ima iben mayamdo tanthoi. Mayamdusu ningthawgi yathang kibana kaithelgi chidaida loina leptuna lay. Miyamdo amata leitraba matamduda ningthaw Khelendo Fazabida wa haiba haurai. Fazabiya nangbu kari khallige aina ngarang haibado kamdoraba. Kari phirep laurage nangbo. Ining thawna haibadumak nanai su yazare. Adubu ipuroibada karisu ayet apan lehanbigano. Ining thawna pamba khuding aina pangthoknaba hotnage. Aduga wafam amana pikliba isadi aigi nakta lehanbiu. Mama aibu udrabadi isado ngaihakta phawba leiba ngamdabani. Phai adusu khanasi nang nasana khangna yarakpase yamna phai. Adubu karigumba nata tawsinaduna aigi mangnaba silamba thoklabadi nangbu aina khudakta nathwai lawgani. Ining thawgi mayokta tolabi aina kari itik laiduna singnaba ngamgani. Phare phare nayumda chatlasi aduga nasado loroklasi aduga punna konungda chatkrasi. Phagani ningthaw nanai tapna lakcharage. Ining thaw hana khongsan biramo. Karigi naitum amuk nangna chatlugani. Aiga punna chatuna lauragadabani. Haujik haiba mikupsidagi nangse aigi mari subi taloi oirabani. Nangna amuk mayam khangna luhongba pamlabasu ngasimak pangthoknaba singe. Haujikti nangisu aningba apamba pumba ifamda haiba yabagi ayabado aina pirabani. Nate adumna khankiba laite. Nanaina haijabadi sairiba pot mayamse loisillaga lakjage haijabani. Hai adugi nangna karigi waruni. Ningthawgi nupi oirabani. Nanai sing mayam sida thawdaduna nangna tawhaningba thabak pumba hayu. Yarani haujiki oinadi nanaina dum loisinjage. Konung yoraga ining thawna pamba khuding pangthoksage. Phare adudi potsingse loisilo. Adubu chatpadi punna aigi dolaida chatkrasi. Ningthaw Khelena yamandabadagi Fazabido magi pot loina loisillaga dolai thakta kaduna mayum tamna punna chatkri. Makhoini hek chatkibaga ima iben maunaha mayamduna
ꯅꯤꯡꯊꯧ ꯈꯦꯂꯦꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ, ꯍꯥꯟꯅꯒꯤ ꯅꯨꯄꯤ 3ꯁꯨ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯄꯨꯁꯤꯟꯈꯤꯗꯧꯔꯦ꯫ ꯃꯥꯅ ꯍꯥꯏꯕ ꯄꯥꯝꯕꯗꯣ ꯍꯦꯛ ꯄꯤꯍꯧꯗ꯭ꯔꯒꯅ ꯃꯔꯥ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯥꯠꯄ, ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪꯗꯤ ꯄꯨꯜꯂꯒ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯑꯃ ꯁꯥꯒꯠꯂꯕꯗꯤ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯈꯨꯝꯃꯤ, ꯍꯣ ꯏꯅꯦ, ꯑꯗꯨꯕꯨ ꯌꯥꯔꯗꯤ ꯐꯗꯧꯕ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯍꯧꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯌꯥꯔꯛꯂꯣꯏ꯫ ꯃꯤꯒꯤ ꯐꯅꯅꯕ ꯇꯧꯕꯗ ꯂꯤꯆꯩ ꯆꯥꯏ ꯍꯥꯏꯕꯗꯣ ꯃꯣꯏꯁꯨ ꯑꯄꯪꯕ ꯅꯠꯇꯕꯅꯤꯅꯅꯦ ꯀꯅꯥꯃꯠꯇ ꯌꯥꯔꯛꯑꯣꯏ꯫ ꯁꯤꯕ ꯂꯣꯏꯅ ꯀꯤꯅꯔꯤꯕꯅꯤ, ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯃꯊꯧ ꯁꯨꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯦꯛ ꯂꯩꯈꯤꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯊꯤꯕ ꯃꯅꯤꯡ ꯇꯧꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯊꯨꯕꯗꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯨꯜꯂꯒ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕꯅ ꯐꯒꯅꯤ ꯈꯜꯂꯤꯗꯣ꯫ ꯁꯣꯝꯗꯅ ꯐꯖꯕꯤꯒꯤ ꯌꯨꯝꯗꯅꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯌꯥꯏꯗꯣ ꯐꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯊꯣꯡꯒꯥꯟꯗ ꯁꯒꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯨꯕꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯖꯕꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯂꯤꯉꯩ ꯅꯤꯡꯊꯧ ꯈꯦꯂꯦꯟꯁꯨ ꯃꯥꯒꯤ ꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯋꯥꯈꯜ ꯇꯥꯏ, ꯏꯅꯤꯡꯊꯧ ꯂꯥꯛꯄꯤꯔꯦ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯅꯅꯥꯏꯅ ꯊꯧꯒꯜ ꯇꯧꯖꯒꯦ꯫ ꯀꯔꯤ ꯊꯕꯛ ꯂꯩꯕꯤꯕꯒꯦ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯅꯥꯏꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄꯗꯤ? ꯅꯤꯡꯊꯧ ꯈꯦꯂꯦꯟꯁꯨ ꯅꯣꯡꯌꯥꯏꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯃꯣꯃꯣꯟ ꯇꯧꯅ ꯍꯥꯏ, ꯍꯩ ꯀꯔꯤꯅꯣꯅꯦ, ꯐꯖꯕꯤꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ ꯅꯉꯣꯟꯗ? ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯐꯖꯕꯤꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥꯒ ꯄꯨꯟꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯐꯖꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯦꯡꯂꯛꯄꯗ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯃꯔꯨ ꯂꯨꯞꯊꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯤꯡꯊꯧ ꯈꯦꯂꯦꯟꯅ ꯅꯣꯡꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯛꯏ, ꯅꯣꯡꯌꯥꯏ, ꯁꯤꯗ ꯐꯝꯁꯤ ꯂꯥꯎꯅꯦ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯄꯨꯝꯕ ꯑꯩ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯪꯒꯤ ꯅꯨꯄꯤ ꯐꯖꯕꯤꯁꯦ ꯑꯩꯒꯤ ꯇꯥꯂꯣꯏ 3 ꯁꯨꯕꯤ ꯑꯣꯏꯅ ꯉꯁꯤ ꯀꯣꯅꯨꯡꯗ ꯄꯨꯔꯅꯤ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯄꯨꯅꯅꯕ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯅꯣꯡꯌꯥꯏꯗꯤ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯊꯤꯡꯕ ꯉꯝꯗꯕ ꯄꯤꯔꯥꯡꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯊꯤꯡꯕ ꯉꯝꯗ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯎꯔꯒ ꯐꯖꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ꯫ ꯐꯖꯕꯤ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯌꯥꯝꯅ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯊꯧ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯐꯖꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯦꯟꯗꯥꯏꯗꯣ ꯏꯃꯨꯡꯗ ꯊꯝꯂꯨꯔꯒ ꯊꯣꯛꯂꯛꯂꯦ꯫ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯅꯣꯡꯌꯥꯏꯅ ꯅꯤꯡꯊꯧꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯒꯅꯤ꯫ ꯃꯆꯥ ꯄꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯩꯔꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯃꯁꯤꯃꯗꯤ ꯌꯥꯕꯤꯌꯨ꯫ ꯐꯩ, ꯑꯗꯨꯁꯨ ꯌꯥꯏ꯫ ꯑꯩꯗꯤ ꯐꯖꯕꯤ ꯈꯛ ꯄꯥꯝꯕꯅꯤ, ꯑꯉꯥꯡꯁꯤꯗꯤ ꯀꯣꯅꯨꯡꯗ ꯄꯨꯕ ꯄꯥꯝꯗꯕꯅꯤ꯫ ꯐꯖꯕꯤꯅ ꯄꯨꯁꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯌꯥꯕꯅꯤ꯫ ꯅꯪꯅ ꯅꯆꯥꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯂꯧꯖꯍꯧꯔꯣ, ꯑꯗꯨꯒ ꯐꯖꯕꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦ ꯂꯨꯄꯥ ꯈꯧꯖꯥꯎꯁꯦ ꯂꯧꯔꯣ꯫ ꯑꯁꯤꯅ ꯄꯦꯟꯗ꯭ꯔꯕꯁꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯂꯒ ꯂꯧꯕ ꯌꯥꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯃꯊꯥꯗꯒꯤ ꯁꯦꯠꯄ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯐꯖꯕꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯛꯄꯗꯨꯗ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅ ꯄꯥꯝꯗꯕ ꯂꯩꯔꯕꯁꯨ ꯃꯥꯅ ꯋꯥ ꯑꯀꯟꯕ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯅꯤ ꯈꯟꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯅꯅꯥꯏ ꯂꯧꯖꯔꯔꯣꯏ, ꯑꯩꯒꯤꯗꯤ ꯏꯆꯥ ꯈꯛꯇ ꯑꯣꯏꯅ ꯂꯧꯖꯒꯦ, ꯑꯇꯩꯗꯤ ꯅꯅꯥꯏ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯦ ꯀꯔꯤꯅꯣꯅꯦ, ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯕ ꯄꯣꯠꯄꯨ ꯅꯪꯅ ꯂꯠꯅꯔꯕ? ꯅꯪꯕꯨ ꯑꯉꯥꯎꯕ ꯑꯄꯪꯕ ꯃꯤꯔꯣ ꯍꯥ? ꯃꯤ ꯑꯇꯩꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯕꯗꯤ ꯂꯧꯍꯧꯅꯕ ꯍꯥꯏꯗꯅ
Hanba tanay, aduga nangna aremba tahali. Iningthawna lana laubire, aina haizabadi, isa khaktang pamjai haibani. Iningthawna piba potta latnajaba najade. Iningthawna yamna nungairoi-daba oiragadi nanai lauzarage. Asi haiduna lupa khawjau ado tapna lausili. Asumna nongyaina machaga lehore aduga phajabiduna ningthawna konungda buduna chatkre. Matam kharagi tungni ngasidi konungdo irang langi. Ningthawgi taloi singdugi marakta ningai sangdanaba thorakpagi manai singduna khamdokli. Sijai bema kada lengsilasi iningthaw laklaga amuk ibemada tainabiba tare. Manai achanbi khamnuna hairibado sijahan lehauna yaningdaba phongdoktuna sauna hairi. Khamnuwa nang aibu khamganu ngasidi ai yam pendi. Asuk kuiba matamse aina kayam wana lairakpa haibase nangsu khangliba natro. Aina ahal ama oina makoibu warakpa haibase masana tabani. Adubu makoi aigi wa tadene. Makoigi aningba apambado aigi wa tada pangthokpa saine. Adubu ibemana phana sauningba lairabasu khut yaubiganu. Iningthawna amuk lana laukiduna ibemabu chairakpibado nanai yengba ngamjaroi. Achanbiya aina ngasi hairibase kayam yamna kairabage. Iningthawsu aigi wa takhidaba yamna kuire. Ningthaw ama oiraga ningthaw amana tawgadaba thabak kauthoklaga nupi masak phajaba ama hek thengnabaga magi taloisingda janbasibu karamba nupina nungaina leiba ngamgani. Atay ama yenaduna chaminaba ai ngami. Phirol ama wainaduna setpasu yai. Adubu ipuroibabu lamlanbi kana amaga yenaduna leibase ai pamde. Ngasaidagi ngangliba mayamdo phajabisu loina tai. Machemsina hairiba mayamdo loina chumi haina khali. Adubu machemsi yai masanareina marak thatuna hairei. Ichemsina hairiba mayamdubu kari kanagadawrige. Haujikpu madu mayamdo amuk semdokluba yagadro. Laiminarabadi amagisu wa taba haibase niyomni. Ichemsina ahalne haidana ichemsina haiba wa loina tadaba yade indawbani haibadudi tawbiganu. Nakha thaba aikhoina haiba wasu khara khara tabiyo. Aikhoina kari akaiba wa haikrabage ichemsina aduk yamna sauribadubo. Sanaraigi waduda leihauna sauna kumi. Hey, angangna natikna panata aingonda nangumbi amana adumna hekta haiba yabra. Nang nasamdo phoyu haibra. Ahayo, ichemsina aigi samse phoiraga aina jagoi saduna leigani khaliro. Ichemsina tawrakpa thabaktugi makhapona aisu madugi chanaba thabak tawrakani. Machemsi sanaraigi mateng pangsinba oina lembisu wapangli. Hoine, ichemsina hairibase yamna chumi. Ichem halna ahalni haidana aikhoibu namthaduna makhada leihange haidi yaroi. Handakta lagliba inaw asina wa haibana ichem halna loina yai. Akhoibuna hui hogdongumna khali. Aikhoina wa amanganglubadana ichem halna yeithattoigida ngairaga lei. Hai, nakhoi adudi hainune. Aina nakhoi amata michang mikhai naiba mityeng yengkhiba leite. Inaw atombi sidi nakhoigumna tawdene. Wa ama haibada ingit amatang tawkhibada mina kari hainingli kari phongdokningli haiba loina khangi. Nakhoi anidi aina wa ama haibada nakhoina tara khumnaba hana sem saduna ngairaga lei. Isi sina hairiba wase kari haininglino haibasu khanthada nakhoina thokpa phatta loksing tawduna amana amada hai amana amada tam tawduna awon chabado aidi hainade. Makhoina asum khana launaduna tawduna leiringai ningthau khelen chu changlagli. Ningthau changlakpa ubada ngasaidagi wanganglamba mayamdo tumin leini. Ningthauna phajabido onsinduna wahang tawi. Sijaton karino nakhoina tawribasibo aingonda marik chumna hayo. Iningthau aikhoi karisu asoiba tawjade. Ichemsi aikhoi mari ngaihak nungainadabagi aduk chinda pawdanabani. Ahenba thabak karisu tawjade. Aduga karigino aibu mi thaduna amuk kawrakliba. Thabak yamba aibu nakhoina karigino matam manghaliba. Matang sida sijahanna magi pendaba wa khara hairei. Iningthau wasi yamna lure. Ngasidi wa chap chabi ama hainasi. Aina ngangba haiba wa amata inaw yaima. Inaw ahum subigana tadi. Madugi mahut aigi sinthakta khumba. Aibu usitaba mawong kaya tawbase. Ai kaya pendi. Aduna kari tawni haibado haibiyo. Leihau, nangbu aina sijahan oina laurubase aigi asoibani. Ahal lamo oina nangna asigumba apik pa
ꯊꯧꯗꯣꯛ ꯑꯁꯤ ꯐꯥꯎꯕ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯣꯏꯁꯤꯟꯕ ꯍꯩꯇ꯭ꯔꯕ꯭ꯔꯣ? ꯂꯩꯕꯥꯛꯀꯤ ꯊꯧꯌꯥꯝꯁꯤꯕꯨ ꯇꯧꯒꯗ꯭ꯔꯥ? ꯅꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯌꯥꯝꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯩꯍꯥꯎꯗꯣ ꯌꯥꯝꯅ ꯄꯦꯟꯗꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯌꯥ? ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯄꯤꯛ ꯑꯄꯤꯛꯄ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ? ꯏꯅꯤꯡꯊꯧꯅ ꯃꯤꯠ ꯌꯥꯝꯂꯨꯕꯗꯒꯤ ꯑꯎꯕ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯇꯥꯏꯅꯕꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ? ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯈꯪꯁꯨ ꯈꯪꯗꯅ ꯏꯔꯥꯜ ꯍꯦꯛꯇ ꯁꯤꯕꯗꯤ ꯈꯔ ꯌꯥꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯟꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯏꯅꯤꯡꯊꯧꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯊꯦꯡꯅꯕ ꯉꯝꯂꯅꯤ ꯈꯟꯗꯨꯅ ꯐꯤꯔꯦꯞ ꯑꯁꯦ ꯂꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯍꯥꯎꯒꯤ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯧꯗꯣ ꯁꯥꯎꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯋꯥ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯅꯪꯁꯦ ꯍꯦꯛ ꯎꯕꯒ ꯑꯩꯒꯤ ꯃꯤꯍꯨꯟꯁꯦ ꯍꯦꯛꯇ ꯀꯥꯏꯅꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯗ꯭ꯔꯤꯕꯁꯦ꯫ ꯅꯨꯄꯤ ꯂꯣꯟꯕꯕꯨ ꯑꯩ ꯈꯛꯇꯅ ꯍꯧꯗꯣꯔꯛꯄ꯭ꯔꯣ? ꯑꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯅꯪꯕꯨ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯣ? ꯅꯨꯄꯤ ꯂꯣꯟꯕꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯣ? ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯄꯥꯝꯗ ꯍꯟꯖꯈꯣ꯫ ꯅꯪ ꯑꯃ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯋꯥꯠꯇꯦ꯫ ꯁꯛꯍꯦꯟꯕꯤ ꯀꯌꯥ ꯀꯌꯥꯅꯤ ꯏꯐꯝꯗ ꯇꯨꯔꯤꯕ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯒꯨꯝꯕꯤ ꯑꯃꯗ ꯑꯩꯅ ꯉꯥꯎꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯪꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ, ꯑꯩꯅ ꯄꯤꯗꯦ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯒꯤ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯒ ꯅꯪꯅ ꯄꯥꯝꯕ ꯑꯗꯨꯃꯛ ꯑꯩꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗꯨꯗ ꯂꯩꯍꯥꯎꯗꯣ ꯃꯅꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯒꯤ ꯃꯇꯧ ꯎꯔꯒ ꯐꯖꯕꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯤꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯏꯆꯦꯝꯁꯤꯗ ꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯆꯩ ꯉꯥꯡ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯆꯦꯝꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯕ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯆꯥꯅꯤ ꯃꯅꯥꯎꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯑꯗꯨ ꯉꯥꯡꯁꯛ ꯇꯧꯕꯅꯤ꯫ ꯍꯦ! ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯅꯪꯁꯨ ꯅꯄꯥꯝ ꯌꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯕꯨꯁꯨ ꯅꯝꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌా ꯇꯧꯗꯨꯅ ꯀꯣꯅꯨꯡꯁꯤꯗ ꯄꯨꯔꯛꯂꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯕꯗ ꯃꯁꯥꯗꯣ ꯈꯪꯁꯣꯟ ꯍꯦꯛ ꯁꯣꯟꯊꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯈꯦꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯆꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯕꯨꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯤꯍꯟꯗꯨꯅ ꯅꯝꯗꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯒ ꯉꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯏꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯉꯥꯡꯂꯤꯕ꯭ꯔꯥ? ꯏꯄꯥꯝ ꯃꯥꯏꯀꯩ ꯌꯦꯡꯂꯨꯕꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯒꯤ ꯁꯪꯒꯥꯏꯗ ꯆꯪꯂꯨꯕꯁꯨ ꯍꯧꯖꯤꯛꯇꯤ ꯉꯝꯂꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯇꯧꯕ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯜꯂꯤꯕ ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯥꯄꯜ ꯇꯧꯖꯔꯤꯕꯗꯣ ꯅꯣꯡꯃꯗꯤ ꯏꯅꯤꯡꯊꯧꯕꯨ ꯉꯝꯕ ꯑꯉꯝꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯏꯅꯤꯡꯊꯧ ꯀꯥꯎꯗꯕ ꯐꯩ꯫ ꯅꯤꯡꯊꯧꯒꯤꯁꯨ ꯃꯩꯇꯥꯜ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯐꯖꯕꯤꯒꯤ ꯋꯥꯉꯥꯡꯗꯣ ꯇꯥꯕꯗ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕ ꯈꯦꯂꯦꯟꯗꯣ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯐꯖꯕꯤꯕꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯈꯪꯍꯧꯗꯦ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛꯅ ꯊꯥꯈꯤꯕ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯐꯖꯕꯤꯗꯤ ꯁꯥꯐꯨ ꯀꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯀꯣꯡꯈꯠꯇꯨꯅ ꯍꯧꯒꯠꯍꯜꯂꯤ꯫ ꯅꯪ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ꯫ ꯃꯇꯨꯡ ꯑꯗꯨꯒꯨꯝꯕ ꯑꯩꯕꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯃꯑꯣꯡꯗ ꯋꯥ ꯑꯃ ꯍꯦꯛ ꯉꯥꯡꯕ ꯇꯥꯕꯗ ꯅꯪꯕꯨ ꯑꯩꯅ ꯍꯤꯡꯅ ꯐꯨꯝꯒꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯋꯥꯔꯛꯄ ꯁꯥꯏ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯄꯨꯟꯁꯤꯗꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯂꯦꯟꯕꯗꯣ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯅꯥꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯒ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯂꯩꯅꯅꯕ ꯁꯤꯟꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯨ ꯃꯁꯛ ꯈꯪꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤ꯫ ꯅꯤꯡꯊꯧ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯅꯥꯔꯩꯒ ꯂꯦꯝꯕꯤꯒꯗꯣ ꯐꯖꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯔꯦꯝꯅꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯏꯕꯦꯝꯃꯗꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯅꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯕ ꯑꯅꯤꯁꯨꯕ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯗꯅ ꯂꯥꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯅꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯀꯌꯥꯝꯅ ꯉꯥꯡꯉꯤꯅ꯫ ꯍꯔꯦ ꯍꯔꯦ!
ꯈꯨꯕꯥꯛꯅ ꯑꯃꯨꯛ ꯈꯛꯇ ꯊꯥꯔꯒ ꯇꯣꯛꯂꯤꯕꯗꯣ ꯐꯔꯕꯅꯤ. ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯅꯪꯁꯦ ꯍꯥꯠꯂꯗꯕꯅꯤ. ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯅꯤꯡꯊꯧꯁꯦ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤ ꯅꯠꯇꯦꯅꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ. ꯃꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ. ꯅꯪꯗꯤ ꯃꯣꯂꯤ ꯃꯣꯂꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤꯅꯦ. ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯟꯁꯤꯟꯒꯦ ꯍꯥꯏꯕ? ꯃꯆꯦꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯐꯖꯕꯤꯁꯨ ꯈꯨꯝꯃꯤ, ꯏꯆꯦꯝꯁꯤ, ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯣ ꯏꯅꯤꯡꯊꯧꯕꯨ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯅꯠꯆꯗꯦ. ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯑꯗꯨ ꯐꯣꯡꯗꯣꯛꯆꯕꯅꯤ. ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯕꯒꯤꯅꯣ ꯏꯆꯦꯝꯁꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯍꯦ ꯑꯉꯥꯡ, ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝꯅ ꯁꯣꯏꯅꯦ. ꯈꯔ ꯈꯖꯤꯛ ꯁꯣꯏꯕꯒ ꯅꯠꯇꯦ. ꯅꯤꯡꯊꯧꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤ, ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯎꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤ ꯅꯪꯅ ꯁꯤꯖ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯅ ꯅꯥꯄꯜ ꯀꯥꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯣꯏ ꯈꯜꯂꯤꯔꯣ? ꯅꯪꯕꯨ ꯃꯤꯅ ꯉꯥꯡꯕ ꯋꯥꯗꯤ ꯇꯣꯛꯈ꯭ꯔꯣ. ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯑꯗꯨꯝꯅ ꯉꯥꯡꯗ꯭ꯔꯤ. ꯅꯪꯗꯤ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ, ꯀꯣꯟꯅ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ. ꯏꯆꯦꯝꯍꯜꯅ ꯈꯔ ꯆꯥꯂꯦꯅ ꯅꯪꯁꯨ ꯅꯥꯄꯜ ꯑꯃ ꯇꯧꯔꯦꯅꯦ ꯍꯥ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ. ꯂꯩꯍꯥꯎꯗꯣ ꯃꯄꯨꯔꯣꯏꯕꯗ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯦ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯜ ꯃꯋꯣꯜ ꯈꯟꯕ ꯍꯧꯔꯛꯂꯤ. ꯀꯝꯗꯧꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇꯪꯗꯤ ꯋꯥꯈꯜ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯃꯥꯅ ꯁꯨꯝ ꯈꯜꯂꯤꯉꯩ ꯐꯖꯕꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ. ꯏꯆꯦꯝꯍꯜ, ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ. ꯐꯖꯕꯤꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯔꯤꯕꯗꯣ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯅꯥꯎꯗ ꯌꯦꯡꯂꯛꯏ. ꯍꯩꯃ, ꯏꯅꯥꯎꯇꯣꯟ, ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯏꯆꯦꯝꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤꯉꯩ ꯅꯪ ꯂꯥꯛꯄꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ. ꯀꯨꯏꯗ꯭ꯔꯤꯌꯦ, ꯂꯥꯛꯄꯗ ꯉꯥꯏꯔꯤ. ꯏꯆꯦꯃꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯀꯨꯏꯕ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯏꯆꯦꯝꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯣ? ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯎꯏ. ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯅ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯒ ꯎꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯩꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ. ꯋꯥꯐꯝꯁꯦ ꯑꯇꯩ ꯀꯅꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯏꯕꯥꯅꯤ ꯈꯛꯇ ꯈꯪꯅꯒꯗꯕꯅꯤ. ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯆꯦꯝꯁꯤ? ꯅꯅꯥꯎꯗ ꯆꯤꯡꯅꯕ ꯂꯩꯇ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯇꯩ ꯅꯠꯇꯦ, ꯏꯅꯤꯡꯊꯧꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯤ. ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯈꯟꯗꯅ ꯌꯦꯡꯉꯨ. ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯋꯥ ꯂꯩꯔꯕ ꯃꯧ ꯑꯃꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯇꯧꯕꯒꯦ? ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ, ꯅꯐꯝꯗ ꯊꯣꯛꯂꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅꯤꯅ. ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯉꯜꯂꯤꯉꯩꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯐꯠꯇ꯭ꯔꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯦꯝꯗꯣꯛꯅꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯤ. ꯑꯗꯨꯅ ꯅꯪꯁꯨ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯅ ꯊꯧꯒꯜ ꯇꯧꯕ ꯀꯥꯒꯗꯕꯅꯤ. ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯏꯆꯦꯝꯅ ꯗꯥꯏ ꯄꯨꯒꯅꯤ. ꯏꯆꯦꯝꯁꯤꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯅꯅꯥꯎꯁꯨ ꯌꯥꯖꯅꯤꯡꯉꯤ. ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇꯪ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ. ꯑꯗꯨꯅ ꯂꯥꯂꯣꯡ ꯄꯨꯝꯕ ꯏꯆꯦꯝꯁꯤꯅ ꯅꯅꯥꯎꯗ ꯍꯥꯏꯕꯤꯌꯨ. ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯇꯧꯔꯁꯤ. ꯉꯁꯤ ꯀꯣꯅꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯃꯗꯨꯗ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯅ ꯊꯧꯒꯜ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ. ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯒꯗꯕꯅꯤ. ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯊꯥꯡꯅ ꯊꯤꯜꯂꯝꯂꯒ ꯀꯅꯥ ꯈꯪꯍꯟꯗ ꯊꯣꯛꯂꯛꯀꯗꯕꯅꯤ. ꯐꯒꯅꯤ ꯏꯆꯦꯝꯁꯤ. ꯏꯆꯦꯝꯁꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯅꯅꯥꯎ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯤ. ꯐꯖꯕꯤꯁꯨ ꯂꯩꯍꯥꯎꯅ ꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯦ. ꯃꯃꯥꯏ ꯇꯪꯈꯥꯏ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯖꯒꯣꯏ ꯁꯥꯒꯗꯕ ꯑꯣꯏꯕꯅ ꯃꯥꯕꯨ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯎꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯂꯨꯛ ꯆꯥꯅꯅꯕ ꯊꯣꯛꯂꯛꯄ ꯃꯇꯥꯡꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯐꯖꯕꯤꯅ ꯈꯦꯂꯦꯟꯒꯤ ꯄꯨꯛꯆꯦꯞꯇ ꯊꯥꯡ ꯑꯃꯅ ꯊꯨꯝꯅ ꯊꯤꯜꯂꯝꯂꯒ ꯅꯥꯔꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯞꯇ ꯊꯥꯡꯅ ꯊꯤꯟꯕꯗꯣ ꯃꯤ ꯆꯤꯟꯕꯒꯤ ꯑꯃꯝꯕ ꯃꯐꯝ ꯑꯣꯏꯕꯒ ꯀꯝꯗꯧꯅ ꯀꯅꯥꯅ ꯊꯤꯜꯂꯝꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯝꯗꯦ꯫ ꯃꯅꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯦꯂꯦꯟꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯏꯇꯥꯎ, ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯏꯄꯨꯗꯣ ꯍꯧꯖꯤꯛꯃꯛ ꯀꯧꯔꯨꯁꯤ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯑꯁꯣꯛꯄꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ꯫ ꯃꯇꯥꯎ ꯁꯦꯂꯨꯡꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯥꯏꯕ ꯏꯄꯨꯗꯨꯕꯨ ꯀꯧꯔꯨꯅꯕ ꯊꯥꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯃꯐꯝꯗꯨꯗ ꯍꯤꯗꯥꯛ ꯇꯩꯗꯨꯅ ꯐꯤ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯂꯨꯊꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ
ꯏꯅꯤꯡꯊꯧꯕꯨ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯅ ꯑꯇꯝꯅꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯇꯩꯅ ꯅꯠꯇꯦ, ꯏꯅꯤꯡꯊꯧꯅ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯐꯪꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯁꯦ ꯃꯇꯝꯗꯨꯗ ꯄꯤꯈꯝꯅꯒꯅꯤ꯫ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯃꯥꯏꯕꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯗꯨꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯍꯥꯎꯒ ꯐꯖꯕꯤꯒꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯄꯨ, ꯀꯝꯗꯧꯔꯦ? ꯑꯩꯈꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯃꯛ ꯍꯥꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ?" "ꯍꯥꯏꯖꯔꯝꯂꯦ ꯁꯤꯖ ꯏꯕꯦꯝꯃ, ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯔꯥ ꯇꯞꯄ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ꯫ ꯏꯄꯨꯒꯤ ꯂꯃꯟ ꯅꯁꯨ ꯑꯅꯤꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯏꯄꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯁꯤꯖ ꯏꯕꯦꯝꯃ꯫ ꯂꯩꯕꯥꯛ ꯑꯃ ꯐꯍꯟꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯃꯥꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯂꯩꯕꯥꯛꯄꯨ ꯉꯥꯛꯄꯤꯒꯗꯕ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯎꯔꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯀꯜꯍꯧꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯏꯅꯤꯡꯊꯧꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯕꯗ ꯃꯁꯥꯗꯣ ꯑꯍꯣꯡꯕ ꯈꯔꯗꯤ ꯎꯕ ꯐꯪꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯕ ꯌꯥꯅꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯅꯄꯨ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯄꯥꯎ ꯍꯥꯟꯅ ꯐꯥꯎꯗꯣꯛꯅꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯌꯥꯠꯂꯒ ꯊꯝꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄꯗꯒꯤ ꯍꯥꯟꯅ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯂꯧꯔꯝꯕ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯣ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯃꯔꯤꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛꯀꯤ ꯀꯥꯡꯂꯣꯟꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯩꯔꯝꯕꯗꯨꯁꯨ ꯐꯈꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫